Masih pongki ba tongan ba pausi sing amadi social media dagi lokacap ba pausingi update pijeri ahan bada maroi ba pau. Barmagi Borean Village Falcon Township da military army na PDF leader singi yum mai thaba hokre. Koye ma Township Mandale region gi police station sing da rival group sing na attack tawkhibagi video sing nongna viral oiragli. Arambai Tengol gi PRO Robin Mangang Khwairakpam gi update RK Production gi update amadi Manipur gi Rajbari Thugai ki bagi pau tabada angakko pui haina birena phungdokre President rule leiribana aikoina swaida panglaw lawba ware panglaw lawba yaba nate haina phungdoragli India gi cough syrup ki matangda WHO na warning tawragli Physiotherapist Rita makokta thangna hanjin thillaga hatkhi lupa lakh 15 su pukhi PR government na posting pi bada phairing tureng torakpada penaraktre Kedar posting da junior mayam hapsinba rule na yade hairagli Manipur na India da tin khibagi wathok asi maning tamba lebak ani gi marakta leinagadaba mari gi wangda chathakibani haina Samson na phongdoragli mengang na uful tana thugai kraba Manipur India da tin khibagi ahingba puwari oiriba Manipur Rajbari sengakpa yaroi haina athawbana phongdoragli Silongi Rajbari Thugai Kibagi Matangda PDA na Sengdoragli Badu Mayek Sengde Hairagli School ke principal transfer Tawkibagi Mayokta Irang Horakre Mahiroi Asok Afan Nangkre Manipur ke Rajbari Sengutpat Sagatpagi Matangda Mangzong Nana Miyam Amadi Sana Konunga Tanaram Driba Karigino Haina Kopi Ko na Phongdoragli Dr. Yumnam Lokendra ki yumda sakangdaba singna nomai kapsilambagi thongbo yaningdaba phungdoktuna wakat mipam chathagre website da thagnaba ising phangale hairabasu thongju AC ki khongman GP da haktengnana yengsilubada ising phanglamdre Hojik pau sandongna pijari Burma gi Borean Village Falcon Township ki Chan State da leiba military army singna PDF ki luchingba singi Yum sing mai thaba amadi tanthokpa hokre hairi Myanmar gi makha tarakpa update up foye ma township Mandalay region gi police station singda rebel group singna attack tawraga police station ama da leiba police personnel sing tumna halambagi video footage mathang thagalakli kharana senkre hairi tabada yamna nungaitraba thodok adugi video amadi photo sing mathang viral oirakli Arambai Tengol gi PRO Robin Mangang Khwairakpamna asumna update piri Hoi sir haidana asum leiragadi miyam gi government su semba ngamroi aduga irang su sungloi loiroi khara mukhaiba ama yamna darkar tai kaisu leitaba khaidok laga state khak semakpa Mizoram gumba Sikkim gumbana Nagaland gumbana center gi leader sing nikhanba ngammaga idom hingjarakpa Bharat poktringaidagi poklaba isagi khudingmak leijaba Kankraba British ama awa maithiba piriba ipa ipu dugi chada nauda noi aikhoina tan chaba kharada kaisu leitaba amagum amuk kau amuk chai tau thamaga khungup seng leibasi ai yengba yamna ware haina asumna nungaitana update piri PRO Robin Mangang Khwairakpam gi makha tarakpa update na AT gi aigi angang sing hojik nung suba yauri phi yonba yauri nganu su khara lohenge masagi kharsa kharta su oinaba haiduna nganu belaiti macha amadi nganu kanga macha yamna kahena pikpadi nataba phangbigadaba leiragadi pau haibiro leijage makon sembal loire haina asumna miyamda hairakli RK Production official Facebook account da asumna update piri RK Production bu muthatlu haina mission changsilliba hawdok pirakliba sing nakhoi gi income ga nayum ga chanadaba nakhoina semning liba Manipur si karambano hanglakli Makha tarakpada Arambai Tengol gi Luching Purel korongan ba khumanna asumna amuk update pirakli sonthaganu pungning hanthaganu matang matam nani chahi taret khuntakpa kamaina tawramgani matam adugi athauba sing kayam Pelamoi aikhoisu hojik pende adubu khangba tai haina asumna update piri Hojik pauche gi pausing amuk sandongna pijari Kangleipak asigi puwari ga chakona duna lakleba Silongi Manipur Rajbari bu singkup sana thugai bagi pauta bada angakpa pui haina hanagi chief minister Nongthombam Birena phongdokre Manipur gi irang loisinaba amadi miyam gi lengak ama semna bagi matangda center gi lucingba singda taksillaba gi damakta Delhi da numit kyani kem tawduna leirakhiba hanagi chief minister Nongthombam Biren ngarang Delhi dagi Imphal gi international airport ta thunglabada paumi singna hangba wahangda
ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯝꯖꯥ 2018ꯀꯤ ꯃꯅꯤꯄꯨꯔꯗ BJPꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯦꯛ ꯑꯣꯏꯔꯛꯄꯗꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯁꯤꯂꯣꯡꯒꯤ ꯔꯥꯖꯕꯥꯔꯤ ꯑꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯣꯡꯊꯥꯡ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯅ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯨꯕꯗ ꯔꯥꯖꯕꯥꯔꯤ ꯂꯩꯔꯤꯕ ꯂꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯂꯩꯔꯝꯗꯦ ꯄ꯭ꯔꯣꯄꯔꯇꯤ ꯇꯦꯛꯁ ꯑꯣꯏꯅ ꯊꯤꯔꯒ ꯂꯩꯔꯝꯈꯤ ꯂꯝꯒꯤ ꯄꯇꯥꯁꯨ ꯂꯩꯔꯝꯗꯦ Shillongi Rajbari Lairiba Complex Asida Guest House ama Sanaba Amadi Hanagi Rajbari gi structure asisu lengdana Lehanaba Amadi structure asigi Asonba Saruk Singh Asokpa Saruk Singh Kalhanaba Semjin Nabagi Tabak Lokotpa Haina Yanakiba Aduga Kanghodana Asigumba Laibaktiba Todok Ama Tolakpa Asi Angakpa Pui Masigi Matanga Inquiry Toduna Senaba Mui Singi Matata Action Lokotnaba Mahaki Maki de Gisu Taxilagani Haina Fundoki Amaromda Manipurgi Haujik Uriba Piba Masiki Matanga Hangba Wahanga Hanagi Chief Minister Nongthomba Birena Makatana Pongtopada Manipurda Haujik President Rule Labor Maramna Aikoina Mapam Asida Ware Panglo the Loba Yaba Nate Manipur Miamge Apamba Amadi Aikoigi Apamba Sing Centergi Losing Basinga Kanganba Amadi Taksin Batabani BJP na Lengak Sembagi MLA Masing Suna Lady Hairagasu Aikoina Lengak Sem Nabagi Ware Panglo Loba Yaba Nate BJP Asi Regional Party Nate National Party ni Manipurgi Law and Order Pagalakle Marab Asina Miamgi Lengak Ama Labor Pamle Haiba Asi PR Labana Centergi Losing Bada Kangan Bachangi Lengak Semba Sem the Bagi Wapam State Ki Losing Basing the Late Center na Hairakpa Wapam Adu Aikoina Yagadabani PR Laitringaida Lady Balengak Mutatuna PR Thamnaba Laukiba Aduga PR Laklagana Lengak Ama Lehengadabani Haina Panglau Lauriba Political Party da Wapam Asi Mayek Sengna Kangan Ningi Hainasu Hanagi Chief Minister Nongthombam Birena Makatana Pongdoki India the Sijinariba Cup Syrup Singi Matanga World Health Organization WHO na section World Pikre Madhya Pradesh da Lokhuba Phanabagi Hidak Taklubadagi Miyoi Sikraba Matungda WHO na India the Sijinariba Cup Syrup Maru Oina Cold Reef Refresh TR Amadi Refail Hairiba Cup Syrup Sing Malemgi Lebak Pumna Magda Sizinadana Bakangangre Substandard Oiba Cup Syrup Makal Ahum Asi National Regulatory Authority Natraga National Pharmacovigilance Center na Cup Syrup Sing Tangai Fadaba Yengsinba Mathok Lei Haina Kanganki Madhya Pradesh da Cold Reef Taklubada Sahi Manga Sudriba Angang Kunithoi Kidney Fail Oiraga Sikibagi Todok Tokraba Matunda WHO na section World Asi Pirakibani Rajasthan da Su Lokhuba Phanabagi Hidak Taklubadagi Angang Nauriba Ahum Sikrabani Lokhuba Phanabagi Hidak Sing da Yauriba Mazal Sing Kaya Yamna Fabage Haibadu Ningtina Yengsinba Mathoktari India ge Central Drug Standard Control Organization CDSCO na WHO na Pikiba report ki matung ina Lokhuba Phanabagi Hidak Sing Aduda Dai Ethanol Glycol DEG Yawi Hari Kudong Tiningai Oiba Machang Sing Asi Yauba Tengnabadagi Mari Lenaba State Authority Sing da Pau Piduna Asigumba Cup Syrup Sing Saba Amadi Sijinaba Kudaktagi Tingnaba Kangangiba Laikre Hauji Wathok Oiriba Cold Reef Refresh TR Amadi Refail Hairiba Lokhuba Phanabagi Hidak Sing Asi Sirisan Pharmaceutical Red Next Pharmaceutical Amadi Sep Pharmana Sembani Hauji Phobagi Oina Hairiba Hidak Makal Sing Asi Indiana Atopa Lebak Amatada Yon Kiba Laitri Lona Yadaba Mongda Hairiba Hidak Sing Asi Lona Atopa Lebak Singda Pitokibagi Kudam Changdam Su Laite Haina DCSCO na WHO na Piba Report Amana Pongdokli Angang Sibagi Chang Thodok Thokraba Matungda WHO na National Regulatory of Indiana Tongan Makalgi Hidak Sing Maru Oina Lokhuba Phanabagi Hidak Singda Ningtina Sijinanabagi Pautak Piki WHO na Palliba Hidak Makal Ahum Asida Yauba Machal Sing Kudong Chiningai Oibaga Loinana Muebagi Punsi Mangningai Oire Hari Lokhuba Phanabagi Hidak Yauriba Dai Ethanol Glycol Hairiba Machal Asi Muebagi Hakchangda Soganbaga Loinana Sihan Bapauba Ngami Malemgi Tongan Mafam Singda Hidak Sungliba Sing Asi Gumba Makalgi Kudong Chiningai Oiraba Machal Sing Sijinarabara Haibadu Mari Lenaba National Regulatory Authority Singna Yengsinbagi Tangai Fadaba Lei Haina WHO na Fongdoki Ana Layengi Sinpamda Leriba Doctor Amadi Atai Career Professional Singnasu Asigumba Substandard Oiba Hidak Singdagi Section Bamathok Tai Karigumba Asigumba Makalgi Hidak Sing Puthokpa Amadi Yonba Thengnarabadi National Regulatory Authority Singna WHO da Pau Pirakadabani Haina Kanghali
Imphal Police Station ke manung chanba ya school chinga kham lairakta physiotherapist angom ningol asem ongbi rita masagi chahi humputaret rom surabi ama masagi yumda thangna makokta hanjin tinduna halam khibani amasung mahak halaba tungda yum adudagi lupa lakh 15 rom gi senpham mihatpa sing aduna pukhre haina thajaba yaba mafam dagi phangba pauna hairi mihatpa aduna nupi adubu minungsi machet amata yaudana tamthin halaba tungda mi hatpada sijinariba thang adusu yum adugi besin amada chamthoklami mahakki makhut masa ningthina hamdoklaga kudam changdam oibasing manghanaba CCTV footage camera gi hard drive adusu puraga chatkre yum adudagi chana ama phawbudi pukhide adubu mihatpasing aduna pukhiba senpham sing adugi manungda lupa lakh 16 di marup phangbagi ni hairi mihat aduda chenari bamyoi sing phaw haiduna laikai gi miyamna wakat mifam phangkre Manipur government na tha asigi mapal da thokiba police officer kharagi transfer amasung posting ge order da IPS ki cadre post da junior kangbu amana menchinduna firing tureng torakpada penaraktre Manipur police ki posting ge mapam sing asi IPS na pugadaba aduga MPS na pugadaba tokhai na khaidoktuna leiribani masigi sum matakta angakpa mong amada additional SP su in charge oina amuk puhanba aduga chahi ani fadringai da amuksu SP in charge oina puhanbagi thabak asi nongna puning thogalagle pawasina makhatana haribana senior oiraba IPS MPS mayam amagi service ningthina sijinabagi mahuta CID Special Branch Crime Branch amadi pangai da leba Manipur Police Training College ta chabul namsillaga thamli makoibuna kanadaba oina khali aduga somdana ngarang khakdamak IPS phangkiba kangbu ama additional SP phawba confirm tawdringai SDPO oina leiriba kangbu ama in charge oina mathang promotion pikhalaktuna angakpa mong ama thokhalle asigumba thong asi rule gi wangmada toba khakta natana experience ama leitriba mapandagi lakpada ngairiba police officer singda pungning thogot padona torokpasi police officer mayam amadi thamoi kainare PR manung oibanina police personnel sing achan miran naidana miyeng chenglakani amadi makhoibu mafam chaba mafamda posting piraga thabak taholakani haibagi thajaba pumna Manipur gi government na aremba tahalle hiramasigi matangda government asina amuktang khanthabiraga kedar post singda pham mention biba amadi senior singi thabakta chijinabinaba appeal torakli The significance of 15 August 1949 in the history of Manipur haiba hiramda miyamgi oiba mifam ama World Maitai Organization na sinduna pangthokre ningthau Buddha Chandra bu Silong da kauduna nampuda khuyek pihenduna Manipur na India da tinkhibagi thodok adu maning tamba lebak ani gi marakta leinagadaba marigi wangmada chathakiba thawongni haina World Maitai Organization ki General Secretary Longjam Samchan na phongdokre Imphal gi JN Dance Academy da pangthokkiba khanan nainabagi mifam aduda samchana makhatan hai kumja 1994 gi September 18 da chathakiba merger agreement na maram oiraga masigi constitution semjaduna maning tamba lebak oina palamba Manipur bu kumja 1994 gi October 15 da India da tinkhibani thong adumak maning tamba Manipur amasung India ke marakta leinagadaba mari adugi wangmada chathakibani haibada haimanba thoklaroi loinana Manipur na India da tinkraba matung Manipur gi lengaklon punsiron amadi senmit londa achoba hongba kaya lakhi asigumba thawong asi miyamda maru oina hawgalagliba mirolda khanghanba mathok tari thawramaduda Manipur University ki Department of History gi retired Professor Dr. Naurem Joy Kumar Human Rights Founder Missy Maitai Dhanamanjuri University ki Department of Political Science ki Associate Professor Arambam Noni DMU ki Department of History ki Associate Professor Dr. Malem Ningthokja WMO ki President Arambam Nonglel Luangna numit asigi miyamda wasing phongdoknakhi Manipur na India da tinkhibagi ahingba puwari ama oina leiriba lengakna machet tana thugai kraba Silongi Manipur Rajbari chengwatpa yaroi chengwat chagatpagi mahuta akai atoi oina leiriba phibam aduda amuk thambiu maduna puwari ngakpada hena khudong chagani haina kokomigi convener khuraijam athobuna phongdoragli lamphel da leiba coordinating committee on Manipur integrity kokomigi office ta hiramasigi matangda pangthokpa pawgi mifam amada khuraijam athobuna hai tha asigi Nepal da Silongi
Manipur Rajbari Nongna Sengat Sagatpagi Mingda Thugaikibagi Thong Adubu Maikei Kayadagi Leptana Piendaba Phongdoknaki Mari Leinaba Lengaki Maikei Degisu Hiramasida Sengdokpa Leitri Sahi Lising Kaya Ningtamna Leirakpa Manipurna India da Tinkibagi Ahingba Puari Ama Oina Manipuri Rajbari Asi Leirakpani Loinana Masina Tungi Mirol Singda Manipur India da karamna tinki haibadu khangnanabagi damakta masak amasu oiribani kumja lisingani kunithoida lengakna Rajbari asi asengma masak kahendana semjinnaba haiduna laklaga khanghodana pumtoi toina thugaikiba haibasi yamna laibak thiba thawong amani thawong asina lengaki mari leinaba loisang art and culture amadi PDA na mafam adubu ikai khumnadaba amadi culture and heritage oina khandabagumbani ningtamlaba Manipur gi khudam oiriba amadi Manipurna India da karamna tinki haibasi muthatnaba honaribara haibagi chingnaba lei India amadi Manipurna British tagi ningtamba phanglaba matung mafam aduda Maharaja Bodha Chandra bu kauduna India da tinki haibasi mutpa yararoidaba puwari amani mahangna hai asumna Rajbari thugaigani haiba miyamda khangan khidaba amadi North East sigi NEC gi makhada chagatnaba DPR da yauriba blueprint Kanghandaba asina mafam adugi atamnana muthatpani haina lowi maram aduna makoina thugaiduna nongna senggotkani hairiba asi yafam thokte hanaga chap manaba mong ama sagani hairiba asi Rajbari gi ahoba atopa mafam singda sagadabani thugai khraba kaiduna leriba phibam mong aduda adumak ngak senduna thamgadabani tungda Koina mafam asida leiramba Rajbari adu thugaiduna masigi phibam asida leikibani haibasi khangpham thoi anoba saba aduna asengba kaidonungda oiba yaroi moirangda INA gi headquarter ngak senduna thamliba asigumna tokpham thokpani loinana October 9 Manipur Rajbari thugaikiba numit asi Manipur gi puwari muthatnaba honakiba numit ama oina piendaba phongdoktuna palan thorom pangthoksi lengaki Maikei Degisu Hiramasigi Achumba Wayel Chapchana Pangthokpiyu Department Marakta Pau Phaunaba Watpagi Mami Tariba Asi Thidokpiyu Heritage Ama Haibasi Nongna Semdokpa Sadokpa Thugaiba Yaba Nate Matung Tarakpadasu Lebak Asigi Pukai Langei Khangna Thabak Tokbiyu Haina Phongdokhi Sahi Sudabadagi UNESCO na World Heritage Site ama oina laukthoktrabasu Manipuri singi thamoidadi Shillong Manipuri Rajbari haibasi thamoida haktuna laikhraba puwari amani karamba puwari no amuk hanna hairudragasu mipung khudimagna khangnaraba wafamni sahi khudingi October tha yorakpada Manipur amasung India ga leinarakpa mari Shillong Accord Shillong Manipuri Rajbari mai isingna samduna koklaroidaba Manipuri gi tangkak amani Asigomba puwari asi Shillong Manipuri Rajbari ngasi fawba ahingba puwari ama oina leptuna leirakibani adubu ikhang khangogdana DPA na numit khareni gi mamangda JCB sizinaduna ufulta na thugaikiba adudi Manipuri singi thamoida khangba ngamde yengba ngamde isamaki puwari bu miraiba thong adu kanana tawbono haibadu maikei kayadagi hangnaragli haujikti DPA morol lolakle art and culture Kothorakle Mahut Director na Chairman Oiba Monitoring and Supervision Committee ama semle anungwa sabagi budget thorakle Construction Company masak khangle matangda Kanglepak People's Confederation Manipurna aphongba wahang khara hangningli madudi Shillong Manipuri Rajbari semgat sagatpagi matangda mangjongna Manipuri miyam amadi sanak konungga tanaramdriba karigino JCB na thugaidringaida Rajbari gi phibam Asigumba Pibamda Leire Kangalamdriba Karigino, Tugaikraba Matung, Yungi Machaksing Amata Yoramdre, Haibadudi, Hatlaba Matungda Maral Sijin Bagi, Tawong Tadribara, Karigumatangai Fadana Rajbari Sarukara Sidoktaba Yadre, Kalabasu Karigi JCB Sizinabano. October Tasimakta Natrabadi Matam Laterbara. Hanagi Pumtu Tugairaga Ino Noba Ama, Lupa Karor. Tara Mari Lak Mariputara Changna Sabagi Thorang Pumnamak Loikraga Haujikta Mioi Mangana Saba Monitoring and Supervision Committee Ama Sembagi Wahantok Karino Tugaidringaida Semlambadi Yadabra Asuk Yamna Penadringai Talak Asida Yum Saba Yaugadava Sinmi Amabu Tugai Kriba Manipuri Rajbari gi Matamda Statement Pihenbagi Logic Karino Sinmi Duna Natrabadi Statement Pinanaba Akangbami Laitrabara Hainasu Kanglepak People's Confederation Capital Manipur gi Secretary Kaithel Lakpam London na Thokpa Chirol asina hanglakli
Silongi Manipur Rajbari Thugai Kibagi Makha Tarakpa Pauda Mangjong Rajbari Thugai Dringaida Sana Konung Amadi Miamda Tanaram Driba Karigino Hanglagli Kanglepak People's Confederation na Thokpa Sirol Amagi Matung Inna Adungaigi Manipur Puariga Samnagadra Samnaroidra Haibagi Azobo Wang Songthorakiba Masi Lebak Miyamna Nainaba Matam Oire Loinana Lamdam Asigi Akhang Ahei Archaeologist Historian Scholar Sing Thokpi Raktuna Chap Chaba Warep Ama Lominaba Matam Oire Hairagli Uripok Kumantem Lekaida Leba Dr. Yumnam Lokendrogi Yumda Ayupung Mangarom Tarakpa Duwaida Sakangdaba Singna Nomai Kapsilambagi Thokdokpu Yaningdaba Pongdoktuna Uripok Kumantem Lekai Kamdebo Lerak Machinda Wakan Mipam Sathakre Uripok Kumantem Lekai Apunba Mera Paibi Lupna Sinduna Sathakiba Wakan Mipam Aduda Lubasigi Secretary Haisnam Ongbi Kamalana Pongdokibada Miam Tinba Mafamda Nomai Kapsin Nuna Micham Miam da Aki Tuzunga Pohon Bagi Thong Tobigano Karigumba Kapsalam Liba Nomai Maru Aduna Soingam Duna Kanagumba Mioiba Amada Panduna Asiana Toklam Labadi Madugi Texak Kanana Pugani Nakoina Pam Libasing Adu Ningtina Pamina Duna Wari Chanabagi Matam Lekai Miam da Bibiu Haina Supongdoki Kumjali Singani Taramapalgi Agastara Mangada Lebak Asigi Rural Area Singda Yumthong Kudingda Thaknaba Ising Panganaba India Lengangna Hogdokiba Jal Jiban Mission JJM State Asidadi Miamda Ising Pangandana Haina Thokibagi Mami Chauna Tare JJM Scheme Gi Matangda Lok Sabagi MP Bimol Akoijamna Miamda Ising Pangandana Phanganle Haiduna Minamle Haina Pongdokiba Laikre Loinana Tongan Mafam Kayadasu Thaknaba Ising Pangdana website ta Thokliba list aduda maming yoksillamle haibagi wathok kaya social media singdasu thagalakpa leiribani hariba JJM gi scheme beneficiary singi mingda maming matha sing adu website asida yauribani asigumba miyamgi hak matpagi thodok asi Thongju assembly constituency gi manungda leiba Khongman gram panchayat asidasu Jal Jiban Mission gi matangda thigatpada yamna ngakliba asi Khongman gram panchayat na konba area asida school mari amade anganwadi kuntret thaknaba ising pithaknaba phanganba loikre haina lengaki website ta thagalaki hena ngaklibana hariba school mari asigi manungda yauriba class 1 dagi 10 phawba tamba primary school gi oiriba Federal English School asidi sahi karagi mamangdagi mutkrabani adubu laikhidraba school asi yauramba asina hena cingnaba amadi chamamnaba kaya miyamda pokhale masigi su mathakta ising thaknaba phangankhre hariba lemhoriba school ahum asisu Thaknaba ising pibagi mami amata taramkhide Anganwadi Center Kuntaret asigi manungda Anganwadi khara changlaga yenglubada angangsingda thaknaba ising ngasi phawba piramkhidri school amadi Anganwadi Center sing asida thaknaba ising pibada panchayat asina lupa lakh manga kaithoklamba asina takpadi Lairamba miyamgi kanaba pinaba phajakraba JJM scheme asi masak thihalle takpani Makatarakwa Pauda Bihar gi Assembly Election gi NDA gi seat sharing da yetnaba leirambasing loisin nakre Mathang tha November da pangthokadoriba Bihar gi election gi matangda sarkar pairiba JDU amadi BJP gi marakta chauna muknaba leiramba adu wari chanaduna yasinaba purakre election asiga mari leinana BJP gi General Secretary Binod Paudelna social media da thagalakiba warol amada seat chani nifu leiba Bihar gi Assembly election asida BJP amasung JDU na chit chamaga amada lamba tauragani NDA gi party oiriba Lok Jan Shakti Party Ram Bilas na sit kunmapal Rashtriya Lok Morcha amasung Hindustani Am Morcha na sit tarukta lamba tauragani sit sharing gi matangda NDA gi partner singi marakta yanadaba kaya leirambadu ngasi New Delhi da leiba BJP gi headquarters ta alliance sing asigi lujingba singna pung kaya sumna meeting pangthoklaba tungda yasinaba ama purakibani alliance asigi maru oiba partner oiriba BJP amasung JDU na makoina hana candidate masing pathoknaba lepnaramba Phirep adudagi khara hanthanaraga Main Party anina sit samaga ama da lamba taunaba haibasi yanaba purakibani lisingani kunda pangthokiba Bihar gi Assembly election aduda BJP na sit samaga tarada lamba tawada sit humudra mari mai pakhi aduga JDU na sit samatra manga lamba tawada sit Nifu humdoi khaktamak mai pakpa ngamkhibani amaromda Congress na punna chatminariba Grand Alliance ki oinadi hojik phawba seat sharing gi matangda laikhai tanaba ngamdri masigi matangda New Delhi da RJD gi luchingba
Tejeshwari Prasad Yadav amasung Congress Lusingba Rahul Gandhi na wari sanaraba yai oiragliba phibam asida Gram Alliance ki partner ama oiriba Bikasil Insan Party BIP gi President Mukesh Sahani na yamna kanna yaningdaba phongdokre Makha tarakpada editorial kalamdagi machangoiba pausing amuk lokhochari separate administration sogatpa kuki MLA taret yaudana lengak semba yagadra hanglagli Haujik lesingani kulumdoi gi me ahumnagi chinku gi jo narco terrorist singna Manipur gi miyam maru aina midai singi matakta war crime chataduna maitai sing hatlaga kuki singi oiba tokhaiba lengak separate administration natraga kuki singi oiba tonganba lebak jalengam chemnaba Demand sing wathok sahi ani henjilak laba fawba waroisin purakpa ngamdri irang asina maram oiraga India government na miyam gi lenga ki mahut president rule hanba tanga ki tha ahum thamlam laba matung makhatana tha taruk amaga sangthana thamlakibadagi governor in council gi PR lengak lairi PR lenga ki mahut popular government thambinaba miyam gi kholaw lairi loinana kholaw asimak opposition political party singi kholaw su oiri Ruling BJP gi MLA singi maikei dagisu miyam gi lengak thamnaba makhoi gi center da lengak loan gi thawai pangliba lusingba sing high command ta taksinba leptri adubu central government ki maikei dagi popular government semnaba honagani haiba leirabasu thabakta onthokdana ngasi phawba leiri popular government semba ngamdana leiribagi maramdi ruling MLA singi marakta lusingba oiningbagi napak tanabagi thabak leiri popular government semba matamda lusingba khanba mathok tari popular government sembada ruling da yawba BJP gi kuki MLA taretsu yawdaba yaroi adubu BJP gi MLA taret yawna adai party gi kuki MLA ahum puna MLA tarana separate administration gi demand sogatuna demand phangdriba phawba makhoi gi phirep hongloi haibagi khongpham dagi handokpa leitri separate administration natraga tonganba lebak ama semnabagi demand tawriba kuki MLA tara maru oina ruling MLA tare na lengak pathap ki mayokta leibagi damak logi oiba lokhotpam thokpa disciplinary action lokhotpasu leitri lebaki apunba saktam thugaina ba war crime sing langlengon naduna chatliba kuki MLA singi mathakta magi party amadi assembly gi maikei dagi action lokhotpa leitabana makhoi gi demand adu law amasung lengakna ayaba pibaga pangkaknare ruling MLA singna popular government semba tarabadi separate administration sogotliba ruling gi MLA taret yaudana lengak semba yagadra MLA taret adu yaudrabadi lengak semba yaroidaba leirabadi punna phaminaduna lengak sembada yaunaba khanghanba chummi karigumba lengak sembada yauroi sogotloi haibagi phirep leiba tarabadi BJP gi maikeidagi disciplinary action lokhatpam thokli loinana lengak pathap national security amadi apunbagi saktamda singnabagi damak logi oiba action lokhatuna miyam gi lengak semnaba khonapam thoktabra lebaki integrity amsung security da ruling gi maikeidagi bu oigera opposition gi maikeidagi bu oigera logi oiba matam chana chairak pidaba tarabadi lengak pathap amadi lo leibaki wahanthok leitabagi miyam amadi miyam gi mihut singna tongning bata maning tamduna lo leitaba lebaka pangkhak oirakani